Sugnu Water Supply Scheme gi Pump House so launching kre Manipur Tural dagi Sugnu Water Scheme gi lisang ising chingkhatfam oiriba Pump House chamdiba Sugnu Ward number 1 Torba Lekai gi miyamda Water Supply Scheme asina ising pibidre haiduna Lekai asigi miyamna Pump House adu so launching kre Khongjang adu da saruk yakibi Lekai adu gi maira paibi Laishram Sapnana phongdorakpada Sugnu apumbada ising piriba Sugnu Water Supply Scheme asina Hek Chalaiba Horakpadagi ngasi fawada Pump House Laiba Lekai asi ising marik ama fawa thakpa fangdri Handa government na pipeline anoba tinglakpa asida Pump House manakadi lairaga haujuk fawa ising fangdriba Lekai asida su pipeline yobiduna ising fanganbiu haina thabak asibu pairiba Keystone Infrastructure Private Limited ki kambuda su chatuna haijarure adubu ngasi fawa thabak oina paikhat piraktre maramaduna Lekai asida ising fangandriba fawa Sugnu Water Scheme gi ising chingkhatfam oriba Pump House ase matam kaktana sholon se lehaiki ngasi phawbada ising hek water supply sina charai lakpadagi akoi lekai si ising drop ama bok thakpa phangdri adubu hantak akoi sarkar na lokhat pirakpagi matungina akoi gi pipe anowon tingak pasida akoi na KYB da chatlaga haiba matamda akoi lekai si pipe thungdre aduna maram masina pipe asi yaudri phawba akoi gi water supply si ising chingkhaliba pam thamiba Pump House si ngasi dagi akoi thong thingjinjare so lonjinjare sugunu punbagi oina ising akoi mafam sidagi chingkhalaga charairamba du ngasi dagi lepiro haina akoi so lonjinjare akoi gi Keystone thabak si upairiba Keystone dasu akoi chatna mari leinaba authority dasu haijagre thabak asi ngasi phaw paikhat piraktre maram masina akoi gi Pump House asi so lonjinjare sugunu punbagi ising piriba Pump House si akoi gi lekai sida pipe yaudri phawba ising pidri phawba akoi ising chingkhatpa yaroi haina ngasi dagi khongjang changsin jaduna thong lonjin